Thiriba Nahasing Asigi Kunda CM Soren Mayum Gherao Tougadouri Jharkhan State ki oina pangthokpa thabak lobagi chang yengsin da aran ahui kaya leiri haina maral siraduna Thabak Thiriba Naha kaya na chatharapa protest ki manung channa tha asigi kunda Chief Minister Himanta Soren gi official residence da Gherao Tougani haina warip lauri haikri Thabak lobagi chang yengsin da asoi angang kaya yauriba asigi matangda Chief Minister Himanta Soren form thadokadabani loinana thodok-sing adugi matangda kupna thijinbagi thabak su paikhatkadabani hairi State adu da mahiroi singna matam kaktaba protest chacharakhiba ngarang numit kunithoi surappaga loinana Chief Minister gi Mayum Gherao Tougagi plan adu lauthorakhibani ngarang ranchi da pangthokpa tiranga yatra ga mari leinana demonstration saruk yakiba JPSC JSSC Reformers Munch ki wangangloi Piyus na phongdokhibada hauji fawada protesters sing asina makhogi demand sing adu hingsa yaudana tanduna lakhibani adubo haujikti lengang asigi maikaidagi accountability piu haina Munch asi maruoiba warip oiri